Sigi Senglaba Sabake Ewachda Ahano Maktada Akigi Sembiba, Taiwan Malim Puno Sembiba, Ipai Shobu, Yana Tagasari, Mam Diasugumba, Akoi Senglaba Patavan Numida Mana Pinaviva, Asigi Damuta, Aduga Anisubuda, Akoi online, Akoi Pogamasida Jengiba, Akoi Sabat Naiba, Akoi Ichi now Kuting Maku, Sogi the Taram Noxali, Akoi Matata is one of Bopi Voicino. Aduna Akoi Nasigi. Akoi Sabbath school gi akoi topic asigi maming di unlimited possibility masigi gi athadi loiba naidaba othokpa sing isona akoi da piba loiba naidaba othokpa sing haiba dugi maramdani aduna akoi ngasigi Sabbath school se audingai gi mamang da mane ahano mukta da iskoda gi bonisa si kawai semgona koda loina binabugi damta aduna akoi Ayang kuni mo lang no dona aha bada isko dang tang ala haja minse mating mangan saurba seba thogan haiba koi ba hafta amdagi hafta ama sahi amdagi sahi ama koi ngapi sembia kwa ngomugi hafchang kawai ani makki draka ba sindak ina be kaisa thagasari nasigi senglaba sabat minase palana tina biba to handom thagasari Sabbath school kono online da nei na ba phunjaba sigi dang ta aduna khoi Sabbath school phum masida palana gi thoina hangdaba hak amasum tagdaba pung khuding gi pa kale lona bi kale loksin yan tina bi sabu disu kisna ni subala khoi dang ta thang tawu ngam ba ha to han ni haduna sabu disu kisni ni jare amen aduna ahan bada koina ngasigi ahan bal lesson da kana memory text ka kana na phakto minasi asigi memory text ti koina 1 Corinthians 12:11 asidagi koina phaminasi sidai da sum nai KJV da sum nai but all this work that one and the same spirit dividing to every man severally as his will aduna Thawai aseng bagi ning bagi matung na tongan na mi punang mukta jenthokpi duna amato eba chamana ba thawai aduna punamak ching asi subi haibadi isogi thawai aseng basina akhoi da kamna thabuk subi bage haiba batamda mipung khuding mukta isona khandok karba mipung khuding mukta isona loina biduna maki aning bagi matuna mipung khuding mukta tongan ba khudon kya pi duna isona akhoi gi damukta thabak ase subi aduna koi mi tongalabsu ai talent amna tongan ba jai aduba haiba isona pibi ba talent khuding mak singa do khudon khuding mak singa do isona asina phagani haraga isona asumna akoida thabak subi aduna akoina ngasi karamna isogi damta akoina thabak sugadage isona kalamba loiba naidaba othokpa sing loiba naidaba possibility sing akoida pibage haibdo adugi maramda akoi ngasi akoina nainagani makhatana aduga akoina maru aina sideda ilen haina asumna ibirami Ministry of Healing page 159 da asumna ibi sideda there is no limit to the usefulness of one who putting aside self makes room for the working of the Holy Spirit upon his heart and lives a life wholly consecrated to God sideda asumna hai akoi kanagumba hairi isogi tamta kathokraba akoi isa haibisina tongana thanamaga isona isogi tamta ai thabuk surage isogi tamta mai mission je tawdu ya haina thabuk suriba mi sing adu dadi isona hai ko magi kanaba se ko ngai leite hai akoi kanaba na akoi kuding maki akoi advantage or akoi kuding maki kanaba se ko ngai leite hai akoi ni isogi tamta kathoge hai tabde aduna ichi nausa akoi ni isona akoi da mapan naidaba khudon akoida pina bibaga loinana akoina su isogi damta lomba naidaba magi wapa se sandokna bagi damta akoi thawang tawminasi aduga akoi isogi khudon se akoina aremada mangani gupsi aina haijari aduga akoina mathangi lesson da akoina Sunday lesson da akoi mu jengminasi Sunday lesson da asumna hai differing gifts united in service hai akoi tongan ba khudon adubu akoi amato oina thabak suba haibani aduna isona akoi khuding mukta tongan ba khudon post singase khudon singase akoi da pinabi adubu akoi na amato oina haidi isogi mission do mukung phana ba pitibi pumbada laibam pung khuding mukta akoi na 7 days sabar haibisi maramda tahana ba akoi na 300 message haije
ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯁꯨꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯕ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯁꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯟ ꯄꯤꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯁꯦ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯐꯥꯔꯁ ꯀꯣꯔꯤꯟꯊꯤꯌꯟ 12ꯀꯤ 12-13ꯗ ꯑꯁꯨꯝꯅ ꯏꯁꯣꯔꯅ ꯁꯤꯗꯩꯗ ꯑꯩꯅ ꯏꯪꯂꯤꯁꯇ ꯄꯥꯖꯔꯔꯣꯏ ꯑꯩ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯑꯃꯈꯛ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯁꯤꯡ ꯑꯩꯈꯣꯏꯅ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯑꯃꯈꯛ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯑꯃꯈꯛꯇ ꯑꯣꯏꯕꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯣꯔꯒꯤ ꯈꯨꯗꯣꯟ ꯃꯌꯥꯝ ꯑꯃ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄꯤꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯑꯃꯈꯛꯇꯅꯤ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣই ꯖ꯭ꯌꯨꯁ ꯑꯣꯏꯒꯦꯔꯥ ꯖꯦꯟꯇꯥꯏꯜ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯑꯐꯥꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯄꯨꯟꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯄꯤꯛꯄ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯆꯞ ꯃꯥꯟꯅꯕ ꯊꯥꯖꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯕꯞꯇꯥꯏꯖ ꯇꯧꯃꯤꯟꯅꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯊꯋꯥꯏꯗꯨꯅ ꯕꯞꯇꯥꯏꯖ ꯇꯧꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯃꯨꯛ ꯐꯥꯔꯁ ꯀꯣꯔꯤꯟꯊꯤꯌꯟ 12ꯀꯤ 18-22ꯗ ꯑꯁꯨꯝꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯥꯠ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯈꯨꯠꯅ ꯑꯩꯒꯤ ꯃꯤꯠꯇ ꯍꯥꯏꯗꯦ ꯃꯤꯠ ꯅꯪ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯥꯠ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯗꯦ ꯑꯗꯨ ꯃꯤꯠꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯑꯃꯨꯛ ꯍꯥꯏꯗꯦ ꯈꯨꯠ ꯅꯪ ꯍꯦꯟ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯪ ꯑꯩꯒꯤ ꯕꯣꯗꯤ ꯑꯣꯏꯗꯦ ꯍꯥꯏꯅ ꯍꯥꯏꯗꯦ ꯃꯤꯠꯀꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯩ ꯈꯨꯠꯀꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯩ ꯈꯣꯡꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯩ ꯑꯩꯈꯣꯏꯅ ꯆꯤꯟꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯩ ꯅꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯩ ꯑꯩꯈꯣꯏ ꯁꯝꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯩ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯃꯥꯒꯤ ꯄꯥꯠ ꯇꯣꯉꯥꯜꯂꯕꯁꯨ ꯃꯥꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯄꯥꯠꯁꯤꯡ ꯂꯣꯏꯅ ꯂꯩꯕꯒꯨꯝꯅ ꯑꯩꯈꯣꯏ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤ ꯑꯣꯏꯕ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯔꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅꯀꯣ ꯏꯁꯩ ꯁꯛꯄꯗ ꯌꯥꯝꯅ ꯍꯩꯔꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅꯀꯣ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯍꯩꯔꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯤꯕꯨ ꯂꯥꯛꯄ ꯃꯇꯝꯗ ꯋꯦꯜꯀꯝ ꯌꯥꯝꯅ ꯇꯧꯕ ꯍꯩꯕ ꯄꯤꯖ ꯄꯤꯊꯛꯄ ꯌꯥꯝꯅ ꯍꯩꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯌꯨꯝꯂꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯃꯤꯒꯤ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯕ ꯃꯤꯒꯤ ꯑꯅꯥꯕ ꯄꯊꯥ ꯇꯧꯕ ꯍꯩꯔꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯄꯊꯥ ꯇꯧꯔꯒ ꯃꯤꯒꯤ ꯑꯅꯥꯕ ꯍꯤꯂꯤꯡ ꯑꯗꯨꯒꯨꯝꯕ ꯄꯋꯥꯔꯁꯤꯡ ꯑꯗꯨ ꯂꯩꯔꯝꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕꯅ ꯏꯁꯣꯔꯒꯤ ꯚꯤꯖꯟ ꯎꯔꯀꯥꯟꯗ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯃꯌꯥꯝ ꯑꯃ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯕ ꯍꯥꯏꯕ ꯉꯝꯃꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯜꯂꯒꯁꯨ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯑꯩꯈꯣꯏꯒꯤ ꯄꯥꯠꯁꯤꯡ ꯇꯣꯉꯥꯜꯂꯒ ꯍꯛꯆꯥꯡ ꯑꯃꯇ ꯑꯣꯏꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯄꯤꯕ ꯈꯨꯗꯣꯟꯁꯤꯡꯁꯦ ꯇꯣꯉꯥꯜꯂꯕꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯊꯕꯛ ꯁꯨꯕ ꯑꯔꯣꯏꯕꯒꯤ ꯃꯥꯒꯤ ꯃꯤꯁꯟ ꯑꯩꯈꯣꯏꯒꯤ 3 angels ꯃꯦꯁꯦꯖ ꯄꯤꯕꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯈꯨꯗꯣꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯏꯁꯣꯔꯒꯤ ꯑꯔꯣꯏꯕꯒꯤ ꯂꯥꯁ ꯋꯥꯔꯅꯤꯡ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯑꯩꯈꯣꯏꯅ 7 days ꯁꯕꯥꯠ ꯇꯔꯦꯠꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯦ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯄꯣꯊꯥꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤ ꯂꯥꯎꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯗꯤꯐꯔꯤꯡ ꯒꯤꯐts ꯌꯨꯅꯥꯏꯇꯦड ꯏꯟ ꯗ ꯁꯥꯔꯚꯤꯁ ꯍꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯟ ꯇꯣꯉꯥꯜꯂꯒꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯂꯦꯁꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯃꯟꯗꯦꯒꯤ ꯂꯦꯁꯟꯗ God the giver of all good gifts ꯍꯥꯏꯕꯅꯤ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤꯀꯣ ꯑꯐꯕ ꯈꯨꯗꯣꯟ ꯈꯨꯗꯤꯡꯃꯛꯄꯨ ꯄꯤꯕꯤꯕ ꯃꯄꯨ ꯑꯗꯨꯅꯤ ꯍꯥꯏꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯄꯤꯕ ꯈꯨꯗꯣꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯐꯕ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯄꯤꯕ ꯃꯇꯝꯗ ꯐꯠꯇꯕ ꯈꯨꯗꯣꯟ ꯍꯥꯏꯕꯁꯤ ꯁꯨꯛꯄꯤ ꯄꯤꯗꯦ ꯑꯐꯕ ꯈꯨꯗꯣꯟ ꯉꯥꯛꯇꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯄꯤꯈ꯭ꯔꯕ ꯑꯐꯕ ꯈꯨꯗꯣꯟꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯁꯤꯗꯩꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯏꯁꯣꯔꯅ ꯀꯌꯥꯃꯨꯛ ꯐꯕ ꯈꯨꯗꯣꯟꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕꯒꯦ ꯏꯁꯣꯔꯅ ꯄꯤꯕ ꯈꯨꯗꯣꯟꯗꯣ ꯑꯩꯈꯣꯏ ꯐꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯏꯁꯣꯔꯅ ꯄꯤꯕ ꯑꯐꯕ ꯈꯨꯗꯣꯟꯗꯣ ꯑꯩꯈꯣꯏꯅ ꯐꯪꯗꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯤꯖꯗꯕꯒꯤ ꯅꯤꯖꯗꯕꯒꯤ ꯏꯁꯣꯔꯅ ꯃꯈꯨꯠ ꯂꯥꯝꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯧꯗꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯈꯨꯗꯣꯟ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ James 1:17 ꯍꯥꯏ Every good gift and every perfect gift is from the Father of light, with whom is no variableness, neither shadow of turning away. aduna sidayda fajaba isona promise ama pibi adudi isona ko afaba khudon khudingmak afaba mapung phaba khudon khudingmak sing ado koina ipadagi haidi mangan gi oiba ipadudagi ni aduga iso adugumba mangan gi oiba ipadudadi ko mangonda khena ba habse leite aduga maadi ko adugumba akoidagi akoina phatte haduna ko magi maithongje akoida leithoki ba habse akoida leite asigumba iso ado afaba khudon piba iso aduna ko akoi khudingmakta chamara khudon ado akoina tongan tongalabsu akoida khudon khudingmak sing akoina pinabi habse akoina khangi akoina sidaida marks 13 gi 30 boda asumna hai ko kaidoge haba matamda isona akoida khudon je kamaina pibage habse akoina khanba yai isona afaba khudon khudingmak se pi adu magi tongan bagi matin sidaida akoina marks 13 gi 30 boda habse migi masa nupa da iso haise disukis da habse kanaga changdamnabagi hai masida perebel ama pi perebel asida karamna changdamnabagi hai madana nupa ma journey lam lam sathokiba nupa
ꯑꯗꯨꯒꯨꯝꯕ ꯖꯨꯝꯕꯨ ꯑꯃꯒ ꯆꯥꯡꯗꯝꯅꯩ ꯍꯥꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯊꯣꯛꯑꯝꯗꯥꯏ ꯃꯇꯝꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯀꯧꯁꯜꯂꯀꯥꯟꯗ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯅꯪꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧ ꯅꯪꯅ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧ ꯅꯪꯅ ꯁꯤ ꯇꯧ ꯍꯥꯏꯅ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯁꯤꯟꯅꯕꯤꯔꯝꯃꯤ ꯃꯈꯣꯏꯅ ꯉꯝꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯉꯥꯛꯄ ꯃꯥꯒꯤ ꯊꯣꯡ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤꯀꯣ ꯅꯪ ꯐꯖꯅ ꯉꯥꯛ ꯁꯦꯟꯖꯜꯂꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯁꯨꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯐꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯣꯔꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯄꯤꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯇꯥꯛꯄꯤꯔꯝꯃꯦ ꯕꯥꯏꯕꯜꯗ ꯂꯣꯏꯅ ꯏꯕꯤꯔꯝꯃꯦ ꯑꯗꯨꯒ ꯃꯁꯤ ꯇꯧ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯒꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯀꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯏ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯍꯩꯔꯦ ꯏꯁꯩ ꯁꯛꯄꯒꯤ ꯐꯖꯕ ꯏꯁꯩ ꯁꯛꯇꯨꯅꯀꯣ ꯏꯁꯣꯔꯒꯤꯗꯃꯛꯇ ꯋꯥꯄꯥꯎ ꯁꯟꯗꯣꯛꯀꯗꯕꯅꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯍꯩꯔꯦ ꯑꯩꯅ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯗꯩ ꯐꯪꯕ ꯄꯩꯁꯥꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯁꯟꯗ ꯊꯥꯗꯔꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯒꯗꯕꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯤꯕꯨ ꯑతిꯊꯤ ꯁꯦꯕꯥ ꯌꯥꯝꯅ ꯇꯧꯕ ꯍꯩꯔꯦ ꯍꯥꯏꯔꯗꯤ ꯃꯤꯁꯤꯡꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯀꯥꯟꯗ ꯐꯖꯅ ꯃꯥꯕꯨ ꯋꯦꯜꯀꯝ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯈꯪꯒꯅꯤ ꯑꯣ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯕ ꯃꯤꯅꯣ ꯃꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯍꯪꯉꯛꯀꯅꯤ ꯃꯈꯣꯏꯅ ꯊꯤꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯈꯪꯒꯅꯤ ꯑꯣ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯇꯔꯦꯠꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯁꯕꯥꯟ ꯉꯥꯛꯄ ꯌꯥꯝꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯧꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡꯕꯨ ꯉꯥꯛꯄꯌꯥꯝꯅ ꯍꯥꯏꯕ ꯏꯟꯕ ꯃꯤꯁꯤꯡꯗꯨꯅꯤ ꯍꯥꯏꯕꯗꯣ ꯈꯪꯉꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯏꯁꯣꯔꯒꯤ ꯄꯥꯎ ꯍꯥꯏꯁꯦ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯌꯧꯕ ꯌꯥꯒꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯣꯔꯅꯀꯣ ꯑꯐꯕ ꯈꯨꯗꯣꯜ ꯄꯤꯕꯤꯕ ꯑꯩꯈꯣꯏꯗ ꯑꯐꯕ ꯈꯨꯗꯣꯜ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤꯕ ꯁꯤꯡ ꯑꯗꯣ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯎ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯔꯨꯑꯣꯏꯅ ꯑꯐꯕ ꯈꯨꯗꯣꯜꯁꯦ ꯀꯔꯝꯕ ꯈꯨꯗꯣꯜꯅ ꯄꯤꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯩꯗ ꯑꯁꯨꯝꯅ ꯏ ꯃꯥꯔꯛꯁ 13ꯒꯤ ꯁꯤꯗꯩꯗ ꯑꯁꯨꯝꯅ ꯍꯥꯏꯀꯣ ꯃꯈꯥ ꯇꯥꯅ ꯁꯤꯗꯩꯗ remember God will make use of all his children if they will surrender to him. He has a place and work for all. There are many you among the members who think it not possible that God can use them. Think not this longer. You may do your little work in a manner to glorify God. This day with God haiba ilen wai na iba like aduda asumna ibani koina hojik hairamibe koina kaigum khamja aidi isai sakbasu haite aidi wangang su haite mi bu welcome tawbasu haite haina koina khalamba yai adugu nangna angamba nangna makhoi bu welcome taw wai tarabusu nangna isai sakba haite tarabusu nangna wangang ba haite tabusu nangna thabak suruga koina thabak suba ngamba yai koina mi gi mateng pangbu jai thabak suruga adumai tawdana koina akoi je kaichu kana de haina koina khanbase koin khalloidabani aduna ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯪꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕꯗꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯏꯁꯣꯔꯒꯤꯀꯣ ꯄꯥꯎ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯈꯟꯒꯨꯝꯁꯤ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯩꯗꯤ ꯃꯤꯠ ꯇꯥꯡꯉꯤ ꯅꯠꯇ꯭ꯔꯒ ꯈꯣꯡ ꯇꯦꯛꯏ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯁꯛꯄ ꯍꯩꯇꯦ ꯅꯠꯇ꯭ꯔꯒ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯍꯥꯏꯗꯨꯅꯀꯣ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯇꯣꯝꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯗꯤꯁꯀꯔꯦꯖ ꯇꯧꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯊꯧꯅꯥ ꯐꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯒꯗꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯨꯗꯣꯜꯁꯦ ꯀꯔꯤ ꯈꯨꯗꯣꯜ ꯄꯤꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯈꯨꯗꯣꯜꯁꯤꯅꯤ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯈꯨꯗꯣꯜꯁꯦ ꯑꯩꯈꯣꯏꯅ ꯐꯪꯒꯦ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯒꯗꯕꯅꯤ ꯏꯁꯣꯔꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ X4ꯗ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯈꯛꯇ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯁꯤ ꯄꯤ ꯍꯥꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯁꯤ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯅ ꯉꯥꯡꯕꯤꯕꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯁꯤ ꯑꯩꯈꯣই ꯅꯤꯖꯒꯗꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯅꯤꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯅꯕꯤꯒꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯦꯁꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ the purpose of the spiritual gift haibani aidi thawai oiba khudon adugi madugi dawningbado karino haibani aduna thawai haidi thawai gi oiba khudon adugi dawningbado akoina mapung phana khangba taragadi akoina isogi mission je akoina mapung phana akoina pangthokpa ngamgani sidaida asum nai akoina sidaida 1 Corinthians 12:7 dai but the manifestation of the Spirit is given to every man to profit with it. Aduna isogi thawai asengbogi uthokpibado akoi mipum khudingmakta akoina pinabi hariba aduna ko akoina isogi damakta mission isogi damakta thabak je tawrakanda isogi damakta mapung phamanaba kanaba ohenna gudakta hariba thawai asengbodo koi khudingmakta isona uthokpi habini aduna isona akoida uthokpiraba thawai asengbodo koi khudingmakna akoi
ꯂꯧꯁꯟꯅꯅꯕ ꯇꯔꯥꯝꯅ ꯑꯣꯛꯅꯅꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ Ephesians 4ꯒꯤ 11 to 16ꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯍꯥꯏꯕ ꯂꯩ ꯑꯩꯈꯣꯏꯅ ꯑꯩꯅ ꯃꯁꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤꯗ ꯑꯩꯅ ꯍꯥꯏꯖꯔꯒꯦ ꯁꯤꯗꯩꯗ ꯏꯁꯣꯔꯅ ꯍꯥꯏꯀꯣ ꯃꯥꯅ ꯍꯥꯏꯖꯩ ꯁꯤꯗꯩꯗ ꯑꯆꯨꯝꯅ ꯍꯥꯏ he gave some apostle and some prophet and some evangelist and some pastor and teacher ꯑꯁꯤꯒꯨꯝꯕꯁꯤ ꯏꯁꯣꯔꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯑꯣꯖꯥ ꯑꯣꯏꯅ ꯄꯤꯅꯕꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ evangelist ꯑꯣꯏꯅ ꯄꯤꯅꯩ ꯀꯅꯥꯒꯨꯝꯕ ꯈꯔꯗꯅ ꯏꯁꯣꯔꯒꯤ ꯄꯥꯎ ꯆꯟꯒꯗꯕ apostle ꯑꯣꯏꯅ ꯄꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯟꯁꯤꯡ ꯑꯁꯤ ꯄꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯊꯕꯛ ꯑꯗꯣ ꯏꯁꯣꯔꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯒꯤ ꯁꯛꯇꯝ ꯏꯁꯣꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯎꯠꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕꯅꯤ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗꯀꯣ ꯏꯁꯣꯔꯒꯤ ꯃꯄꯨꯡ ꯐꯥꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯎꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯏꯆꯝ ꯆꯝꯕ ꯂꯦꯃꯦꯟ ꯑꯣꯏꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕꯅ ꯄꯥꯁꯇꯔ ꯑꯣꯏꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕꯅ evangelist ꯑꯣꯏꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕꯅ ꯏꯁꯩ ꯁꯤꯡꯒꯔ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯃꯥ ꯀꯅꯥꯒꯨꯝꯕ ꯃꯥꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨꯀꯣ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯄꯤꯔꯕ ꯑꯐꯕ ꯈꯨꯗꯣꯟ ꯑꯁꯦ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯈꯨꯗꯣꯟ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯗꯨꯅꯀꯣ ꯏꯁꯣꯔꯒꯤ ꯑꯔꯣꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯁꯟꯗꯣꯛꯀꯗꯕ ꯄꯥꯎ ꯍꯥꯏꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯑꯝꯕ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀ꯭ꯔꯣꯁꯇ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯄꯨꯡ ꯐꯥꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯤ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯗꯨꯅ ꯄꯥꯄꯤ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯝꯕ ꯅꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯤꯒꯗꯕ ꯄꯥꯎꯁꯦ ꯀꯅꯥꯒꯨꯝꯕꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯊꯥꯖꯔꯕꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯦꯁꯟꯗ ꯑꯩꯈꯣꯏꯅ ꯋꯦꯗꯅꯁꯗꯦ ꯂꯦꯁꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯗꯤꯁꯀꯣꯚꯔꯤꯡ ꯌꯣꯔ ꯒꯤꯐꯠꯁ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯟꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯤꯖꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯆꯔꯆꯇ ꯂꯩ ꯑꯩꯈꯣꯏ ꯑꯦꯗꯚꯦꯟꯇꯤꯁꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯆꯔꯆꯀꯤ ꯃꯦꯝꯕꯔꯅꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯗꯣꯟ ꯄꯤꯕꯒꯦ ꯀꯔꯤ ꯈꯨꯗꯣꯟ ꯄꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅꯀꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯨꯗꯣꯟ ꯄꯤꯔꯝꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯊꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯟꯗꯣ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯇꯕ ꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯆꯔꯆ ꯃꯦꯝꯕꯔ ꯑꯃꯃꯝ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯑꯔꯣꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛꯇꯀꯣ ꯑꯩꯈꯣꯏ ꯏꯁꯥꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯀꯔꯤ ꯈꯨꯗꯣꯟ ꯄꯤꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯅꯤ ꯁꯤꯗꯩꯗ ꯑꯁꯨꯝꯅ ꯍꯥꯏ 1 Corinthians 1:4-9ꯗ ꯍꯥꯏꯀꯣ I thank my God always on your behalf for the grace of God which is given you by Jesus Christ, that in everything ye are enriched by him in all utterance and in all knowledge, even as his testimony of Christ was confirmed in you, so that ye come behind in no gift, waiting for the coming of our Lord Jesus Christ, who shall also confirm you unto the end, that ye may be harmless in the day of our Lord Jesus Christ. God is faithful, by whom ye were called unto the fellowship of his Son Jesus Christ. aduna sidayda fajana ibire akoina sidayda haise akoina isogi damukta Jisu Krista gi damukta akoina thabak suba matamda akoina kaidauge haiba matamda akoina kaidaunungda akoina chatpa matamda akoina lakpa matamda ko akoije kanadaba haiba adugumba se oiro ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯃꯇꯝ ꯂꯩꯈꯤꯕꯗ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯒꯤ ꯃꯄꯥꯟꯅꯀꯣ ꯑꯩꯈꯣꯏꯁꯦ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕ ꯀꯔꯤꯁꯨ ꯍꯦꯜꯞꯂꯦꯁ ꯑꯣꯏꯕ ꯑꯩꯈꯣꯏ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯤꯁꯛꯁꯤꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯄꯤꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯕꯣꯔ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯏꯁꯣꯔꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯔꯕ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯁꯦ ꯑꯁꯥ ꯌꯥꯎꯗꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯑꯁꯥ ꯂꯩꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯕ ꯈꯨꯗꯣꯟꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯤꯒꯗꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯂꯨꯛꯇ ꯑꯗꯨꯒ ꯃꯦꯊ꯭ꯌꯨꯗ ꯑꯁꯨꯝꯅ ꯍꯥꯏ ye should seek the gift through prayer in Jesus name, and God will be given us wisdom. God will give us wisdom and his spirit adugumba haibse asum lai aduna akoina sidaida haigadabse akoina isona hai ko thong thilu akoida hangbigene hai
hangu aduga nakoida pakup mi gine seek and ye shall find hai nang na thiu aduga akoina phangane hai aduna akoina ai wangang ba haitaba yai ai mi ba thidi sewa tawba haitaba yai aduga isogi mi nungsibai pawsi akoi jumlo na ba chala akoina wari saba haitaba yai adubu akoina madu ngamna na widamta ngang ba haina na ba sak ba haina na widamta isoda pathana tawga akoina isoda ga nijagadamni isogi thawai aseng baduna akoida lairaba matamda akoina ngang ba hairoidaba ai mingonda sewa tawba hairoidaba takpiba hairoidaba isona taw haiba thabak sing ado akoina tawba ngamoidaba akoina karisu leite akoina hiram khudimak sing ado akoina mapung phana akoina tawba ngamgani aduna akoina hai thawai aseng bana loina birabadi akoina mi lising amadagi tanggodaba parado isona mikup amadaga thawai aseng mapana akoina mipung khudimba akoina tambiba akoina khangba ngamne haiko aduna thawai aseng bana akoi loina birade akoina hairoidaba kaisu leite akoina kiningai leite akoina mingonda chappa matam ikai ningai leite mingonda karmana wari sagani haibdo akoina kiningai leite isogi thawai aduna atum ngangbirakani sigi matamda mingonda wari saw sigi matamda sumna taw haiduna akoina haibirakani ai isamangna aina asumna tawi namit khudingi aina ayuk ngata aina hawalaga akoina morning worship hek loraga aina jumdagi thomdai matam khudingda aina namit khudingi isoda pathana tawje iso nang ngasi nangi aningo oibri ngasi aingonda chance bina bi aina ek chance phangba tawi nangi nungsibagi pawse jesu krishna koi miyoibagi tamta sibibani habagi pawse aina aigi thangnaba mising aigi manaba sing aigi jumlo naba sing aigi korenaba singda aina witness tawjege haduna aina namit khudingi pathana tawi adubu isona aingonda namit khudingi natrabasu isona ko matam leibu hibda misinga aiga contact tamna matamda ai namit khudingi isogi wari sananaba chance phangi aduna namit khudingi aina mingonda aigi jumlo naba sing ai korena kai sing aigi thabuk suminaba sing aigi laiminaba misinga namit aina ayama matamda asumai tawduna isogi tamta witness bi asumaina akhoi ju namit khudingi ko isoda pathana taroga isoda gi akhoi khudonse akhoi thigadamni aduga akhoi madu mafam chana sijnagadamni aduga akhoi Sabbath school gi akoina aroiba oina akoina Thursday gi lesson da akoina punna amung yengminasi Thursday gi lesson da asumna takpi growing our griefs haibni kamai tawdana akoi khudon singase chawkhalan gadagi haibni isona akoi khudon pi haraga akoina chawkhatana adum namjalaga leiba taragadi akoi madu chi kalchu kanaba leite isona akoi pi khudon haibse masi hogalan gadamni chawhan gadamni aje masi sijina gadamni asi aduna akoina masi sijina dabda akoi sijina dabba tabadi isona akoi gi lokthokhi gani aduna asumna hai se Matthew 20 Matthew da chana akoina kamai tawdani isoi khudon je akoina kamai chakho kadage haibse akoina jengi kaidawge haiba mata akoina akhangba chumba makhaido aduga akoina haiba akhangba chumba singdo akoina practice sagode akoi punsida aina mibu isona haiko mi happa phatti haibase akoina mi happa phatti haiba khangbase aina kaidawngda mi happa thabukse taroide isona huran phatti haibse aina huran bagi thabukse akoina taroide isona ju thakpa phatti haibde akoina ju thaoidabni isona kwa cha phatti haidi kwa cha oidabni achumaina akoina phatti khangba thabak singje thadoga apaba makhai do akoina tawba matamda ko isona akoida akoi khudon chulau lau thokpira akoi khudon do numi khudingi chawkhalakani sido Matthew 25 ge 29 da asumnai ko for whosoever has will be given more, and they will have an abundance. Whosoever does not have, even what they have will be taken from them. Shona chida am phajaba pomisama shona khoida ngangbi kari haige haiba matam araiba maga dada shona hena pibigani aduga magi hena marang kaibo oigini aduga laitaba maga adudagi shona lokthok bigini aduga ma hena laitaba haibdo oigini masina haibdi kai no haiba matam ishona akoida pina biba khudondo isogi oiba niyom adu akoina sijana da tarabadi isona haiba adudagi akoina laktokani aisi yamni sei sakwa hai hana aina khalasi sei sakbi khudon ase isona ingonda pina bire thawai sengbi mapani isona sei sakbi the singing talent je akoida pina bire haiba singing talent do akoina isogi thagatba isei isogi damta paw sandokbi damta isogi ministry gi damta isei sakbado akoina sijana da tarabadi ai khon phajabdo isona lakthok pigeni ai sei sakba haitaba haiba mi amo oirakani adumai tawda ai yam wangang bhaiba mingonda ko isogi message sing ase share tawba haiba aise ko aina phajana isogi message ko mingonda share tawdraba aina ngangthok traba isogi wahai yatum ji khanga aina tumina leiba tawde ai wangang ba hayamba aise wangang ba hairo isona wangang ba haiba sidagi lokthok higini asumai tawdana koina
ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯐꯕꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯍꯦꯟꯅ ꯃꯥꯒꯤ ꯈꯨꯗꯣꯜꯁꯦ ꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯑꯩꯈꯣꯏ ꯑꯦꯗꯚꯥꯟꯇꯦꯖꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯌꯥꯝ ꯈꯪꯉꯤ 7 days Sabbath ꯉꯥꯛꯀꯗꯕꯅꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ 300 ꯃꯦꯁꯦꯖ ꯄꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨ ꯇꯔꯦꯠꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤ ꯊꯥꯡꯖꯅꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯁꯦ ꯄꯣꯊꯥꯒꯗꯕꯅꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯣꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯦ ꯑꯁꯤ ꯑꯁꯨꯒꯤ ꯑꯆꯨꯝꯕꯁꯦ ꯈꯪꯉꯀꯥꯟꯗ 300 ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯟꯇꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯕꯥꯏꯕꯜꯒꯤ ꯗꯥꯏꯅꯥꯅ ꯔꯦꯚꯦꯂꯦꯁꯟꯒꯤ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤ ꯂꯧꯁꯤꯡꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯈꯤꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯤꯅꯣꯃꯤꯅꯦꯁꯟ ꯑꯇꯣꯞꯄ ꯁꯟꯗꯣꯛꯈꯤꯕꯁꯤꯡꯗ ꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯁꯤꯅꯤ ꯏꯁꯣꯔꯅ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯒ꯭ꯔꯣꯋꯤꯡ ꯑꯋꯥꯔ ꯒ꯭ꯔꯤꯞꯁ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯟꯁꯦ ꯆꯥꯎꯈꯠꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯟꯁꯦ ꯆꯥꯎꯈꯠꯍꯟꯗꯕ ꯇꯥꯕꯁꯦ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯑꯩꯈꯣꯏꯅ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒ ꯀꯟꯅ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯍꯩꯔꯦ ꯑꯩꯅ ꯋꯥ ꯉꯥꯡꯁꯤ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯍꯩꯔꯦ ꯏꯁꯩ ꯁꯛꯑꯒ ꯃꯤꯉꯣꯟꯗ ꯋꯤꯅꯦꯁ ꯇꯧꯁꯤ ꯑꯩꯅ ꯃꯤꯕꯨ ꯑతిꯊꯤ ꯍꯥꯏꯗꯤ ꯁ꯭ꯇꯦꯟꯖꯔꯁꯤꯡꯕꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯦꯕꯥ ꯇꯧꯕ ꯍꯩꯔꯦ ꯃꯤꯁꯤꯡꯕꯨ ꯍꯔꯥꯎꯅ ꯁ꯭ꯇꯦꯟꯖꯔꯁꯤꯡꯕꯨ ꯁꯦꯕꯥ ꯇꯧꯁꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯋꯥꯔꯤ ꯁꯥꯕ ꯍꯩꯔꯦ ꯑꯩꯈꯣꯏꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯋꯥꯔꯤ ꯁꯥꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯉꯝꯃꯦ ꯊꯕꯛ ꯁꯨꯁꯤ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯣ ꯏꯁꯣꯔꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯤꯗꯨꯅ ꯂꯥꯏꯔꯕꯁꯤꯡꯗ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯍꯟꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯈꯨꯗꯣꯟꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯣꯏ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯕꯣꯔ ꯄꯤꯕꯤꯔꯛꯀꯅꯤ ꯍꯦꯟꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯆꯥꯎꯈꯠꯀꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯝꯈꯤꯕ ꯂꯦꯁꯟ ꯑꯩꯈꯣꯏꯅ Sabbath afternoon ꯑꯩꯈꯣꯏꯒꯤ Thursday lesson ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯇꯝꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯦ ꯂꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯈꯨꯗꯣꯟꯁꯦ ꯑꯩꯈꯣꯏ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯑꯁꯤꯒꯨꯝꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯏꯁꯣꯔꯒꯤ ꯑꯔꯣꯏꯕꯒꯤ ꯄꯥꯎ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤꯁꯤ ꯍꯥꯏꯕꯅꯤ ꯏꯁꯣꯔ ꯂꯥꯛꯀꯗꯕ ꯌꯥꯝꯅ ꯅꯛꯑꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯀꯗꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯑꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯇꯥꯏꯕꯪꯄꯥꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯠꯂꯤꯕ ꯊꯕꯛꯇꯤ ꯏꯁꯣꯔꯒꯤ ꯃꯤꯁꯟ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯀꯗꯕꯒꯤ ꯊꯕꯛꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯟꯄꯣꯠ ꯃꯌꯥꯝ ꯄꯤꯔꯒꯁꯨ ꯑꯩꯈꯣꯏ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯟꯁꯤꯡ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔ ꯑꯔꯣꯏꯕꯒꯤꯗꯃꯛꯇ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯤꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯑꯣꯟꯂꯥꯏꯟꯗ ꯌꯦꯡꯕꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯏꯁꯣꯔꯅ ꯅꯈꯣꯏꯗ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯂꯣꯏꯁꯟꯕꯒꯤ ꯑꯣꯏꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯁꯟꯃꯤꯟꯅꯁꯤ ꯃꯇꯤꯡ ꯃꯉꯥꯟ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯚꯥ ꯁꯨꯕꯒꯤ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ ꯏꯁꯣꯔ ꯑꯩꯈꯣꯏ ꯂꯩꯇꯦꯡ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯝꯈ꯭ꯔꯕ ꯅꯪꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯑꯣꯏꯊꯣꯛꯄꯁꯤꯡ ꯍꯥꯏꯗꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯔꯣꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯕꯥꯠꯀꯤ ꯑꯆꯨꯝꯕ ꯄꯥꯎ ꯍꯥꯏꯗꯤ 300 ꯃꯦꯁꯦꯖꯁꯤꯡ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯄꯥꯁꯇꯔ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯅꯈꯤꯕ ꯈꯨꯗꯣꯟꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒꯤ ꯄꯥꯎꯁꯦ ꯁꯟꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯪ ꯃꯍꯥꯛꯀꯤ ꯃꯤꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯕꯨ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯝꯇ ꯉꯥꯏꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤ ꯑꯥꯃꯦꯟ